medicine bottle sing asi dark color oiriba karigino adomgi smartphone gi radiation level karamna khangani gramophone company gi international trademark ama oiriba his master's voice hairiba logo asida yauriba hui asigi saktam asi England gi nipper kauba amagini natural gas asi manam sendabana maram oiraga leak oiba khangnaba gas company singna market tan kauba chemical ama yansilli thagi leimaida yunglamba American flag pumnama white color on khre. Flag number 1 his master's voice samna u-pmbi hairiba hui amana gramophone panel amada yangthabagi maming chatlaba painting asi company kaya mukna logo oina sizinnakhre masida yauriba hui asigi saktam asi England gi nipper haina kauba hui amagi saktamni 1898 ta Francis Barot kauba miyoi amana phonograph taduna leiriba mahaki sikraba hui nipper gi saktam ama yeklammi mahaki painting amadi masigi right pumnamak 1899 da gramophone company da yolammi image asi gramophone company gi international trademark amasu oiri. Fact number 2 1952 da California da leiba elementary school amagi classroom da room 8 haina kauba yumlonnabadagi hogdong ama changlaklammi hogdong adu school matamda khakta leirami aduga summer gi matamda school suti oiba matamda mankhirami class horba matamda amuk laklammi asumna mawong asi chahi nipan lom leptana chathaduna leirami. Fact number 3 Albert Einstein na sigadaba pungja khara khakta ngairaba phawba mahaki thabak leplamde tiraba matungda mahaki phamungi nakanda page 39 khak leirami page singadugi aroiba line da mahaki aroiba equation adu irami mahaki aroiba equation adu last writing pad haina khangnei ningsing bayai madudi Albert Einstein masagi chahi 63 subada 1955 da stomach aneurysm na sikhi. Fact number 4 natural gas asi manam sende maram asina gas company singna safety precaution ama oina market tan kauba chemical ama yansinba mathau tai masina gas singda manam chelhanduna miyamna leak oiba khangbada mateng pangi market tan chemical gi maru oiba example kharadi methane thiol masigi molecular formula na CH3SH amadi ethane thiol masigi molecular formula na CH3CH2SH ni. Fact number 5 miyamna party tawba matamda makhoi gi glass sing adu thingjin haliba asi thajanabagi khudam amani chanabi asi biking singna hongdoklambani biking singna party tawba horakpada makhoi gi mag sing adu punna thingjin hali masigi thawong asina phongdokliba asi miyoi amatana atopa miyoi amabu poison oihandre haiba asigi thajanaba aduni. Fact number 6 taxi dance hall haina khangnaba 1920 amadi 1930 gi marak adwaida nupa singna isai saktuna nupi singa loinana minute khara dance tawba yabagi hall khara leirami 1931 fawada New York da yamdrabada taxi dance hall chama muk leirami mafam asida chayol khudingi nupa 50,000 muk langlammi. Fact number 7 thagi leimaida yunglamba American flag pumnamak white color on khre masigi maramdi thagi atmosphere leitaba masina maram oiraga numittagi lakpa UV rays sing adu ngakthokpa ngamdaba masidagi flag singi organic dye sing adu sitharakpa asinani. Fact number 8 America gi ihan hanba bank robbery gi thabak asi 1798 da thokhi Pennsylvania gi bank dagi chawrakna $1,62,821 huranki adubu huranba adu yamna thuna phaki masigi maramdi huranba aduna paisa sing adu bank adu maktada deposit tawrami
ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨꯗꯤ ꯑꯥꯏꯖꯥꯛ ꯗꯦꯕꯤꯁ ꯑꯃꯗꯤ ꯊꯣꯃꯥꯁ ꯀꯅꯤꯡꯍꯝꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 9 ꯃꯁꯤ ꯂꯩꯔꯤꯕ ꯀꯦꯃꯦꯜꯁꯤꯡ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇꯒꯤ ꯍꯧꯔꯛꯄꯅꯤ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯅꯣꯔꯠ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯐꯦꯛ ꯅꯝꯕꯔ 10 ꯃꯥꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯑꯆꯧꯕ ꯃꯌꯦꯛ ꯇꯤ ꯊꯥꯕ ꯋꯥꯏꯠ ꯇꯤ ꯁꯔꯠ ꯂꯤꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯁꯤꯡꯗ 10% ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄ꯭ꯔꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯐꯦꯛ ꯅꯝꯕꯔ 11 ꯄ꯭ꯔꯤꯟꯁ ꯆꯥꯔꯜꯁ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥ ꯃꯈꯣꯏ ꯑꯅꯤ 1981ꯗ ꯂꯨꯍꯣꯡꯈꯤ, ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1982ꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯄ꯭ꯔꯤꯟꯁ ꯆꯥꯔꯜꯁ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯗꯥꯏꯅꯥꯒꯤ ꯑꯣꯏꯅ ꯄꯣꯁꯇꯦꯖ ꯁ꯭ꯇꯥꯝꯞ ꯁꯦꯔꯤꯁ ꯑꯃ ꯏꯁꯨ ꯇꯧꯔꯝꯃꯤ꯫ ꯐꯦꯛ ꯅꯝꯕꯔ 12 ꯑꯍꯥꯟꯕ ꯁꯨꯄꯔꯃꯦꯟ ꯃꯨꯚꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯁꯨꯄꯔꯃꯦꯟꯒꯤ ꯁꯛꯇꯝ ꯁꯥꯔꯤꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯔꯤꯚ ꯑꯁꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯃꯅꯨꯡꯗ ꯐꯦꯛ ꯃꯁꯜ ꯍꯥꯞꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯊꯥ 2ꯒꯤ ꯏꯟꯇꯦꯟꯁ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯋꯦꯠ 14 kg ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯆꯥꯎꯈꯠꯈꯤꯕꯅ ꯑꯀꯣꯟꯕꯒꯤ ꯁꯤꯟꯁꯤꯡ ꯑꯗꯨꯒ ꯆꯥꯅꯔꯛꯇꯕꯗꯒꯤ ꯍꯥꯟꯅꯒꯤ ꯁꯤꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯨꯇꯤꯡ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯐꯦꯛ ꯅꯝꯕꯔ 13 ꯋꯦꯜꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯣꯛꯄꯒ ꯋꯦꯜꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯦꯇꯤꯚ ꯋꯦꯜꯁ ꯕ꯭ꯔꯣꯗꯂꯤꯐ ꯇ꯭ꯔꯤ ꯑꯃ ꯊꯥꯏ꯫ ꯁ꯭ꯀꯤꯝ ꯑꯁꯤꯕꯨ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯀꯧꯏ꯫ ꯋꯥꯍꯩ ꯑꯁꯤꯃꯛ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯕ ꯋꯦꯜꯁꯀꯤ ꯋꯥꯍꯩꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 14 ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟ ꯅꯠꯇ꯭ꯔꯒ ꯃꯥꯗꯔ ꯏꯟ ꯂꯣꯁ ꯇꯪ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯁꯤꯒꯤ ꯄꯣꯏꯖꯟꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯔꯣꯟ ꯊꯣꯛꯍꯟꯗꯕ ꯉꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝ ꯑꯁꯤ ꯗ꯭ꯔꯥꯁꯤꯅꯥ ꯇ꯭ꯔꯤꯐꯥꯁꯤꯌꯥꯇꯥꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 15 ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯤꯚꯤꯂꯤꯌꯟ ꯑꯣꯅꯔ ꯚꯥꯔꯠ ꯔꯠꯅꯥꯒꯤ ꯑꯦꯋꯥꯔꯗꯤꯁꯤꯡ ꯑꯁꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯔꯤ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯇꯤꯀꯦꯠ ꯂꯥꯏꯐꯇꯥꯏꯝꯒꯤ ꯑꯣꯏꯅ ꯐꯪꯍꯜꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯑꯦꯋꯥꯔꯗ ꯑꯁꯤ 2 ꯖꯅꯨꯋꯥꯔꯤ 1954ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 16 ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯚꯤꯡ ꯑꯣꯔꯒꯥꯅꯤꯖꯝ ꯑꯁꯤ ꯍꯣꯅꯤ ꯐꯪꯒꯁꯅꯤ꯫ ꯑꯣꯔꯒꯥꯅꯤꯖꯝ ꯑꯁꯤꯅ 2.4 ꯃꯥꯏꯜꯁ ꯅꯠꯇ꯭ꯔꯒ 3.8 ꯀꯤꯂꯣꯃꯤꯇꯔꯁ ꯐꯥꯎꯕ ꯁꯟꯗꯣꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯣꯔꯤꯒꯣꯟꯒꯤ ꯕ꯭ꯂꯨ ꯃꯥꯎꯟꯇꯦꯟꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 17 ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯇ꯭ꯔꯤ ꯑꯁꯤ ꯗꯦꯗ ꯁꯦꯜ 99%ꯅ ꯁꯦꯝꯒꯠꯄꯅꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ 1% ꯃꯨꯛꯇ ꯑꯍꯤꯡꯕ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯐꯁꯤꯡ, ꯔꯨꯠ ꯇꯤꯞ ꯑꯃꯗꯤ ꯕꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯐ꯭ꯂꯣꯑꯦꯝ ꯀꯧꯕ ꯑꯄꯥꯕ ꯂꯦꯌꯔ ꯑꯃꯅꯤ, ꯃꯁꯤꯅ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯒꯤ ꯃꯊꯧ ꯇꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 18 ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄ ꯕꯣꯇꯜ ꯍꯥꯏꯕꯗꯤ ꯃꯦꯗꯤꯁꯤꯟ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯗꯥꯔꯛ ꯀꯂꯔ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯗꯥꯔꯛ ꯀꯂꯔ ꯑꯁꯤꯅ ꯀꯂꯔ 8ꯃꯛ ꯑꯦꯕꯖꯣꯔꯞ ꯇꯧꯏ, ꯃꯁꯤꯗꯒꯤ ꯕꯣꯇꯜꯗ ꯌꯩꯔꯛꯄ ꯂꯥꯏꯠ ꯄꯨꯝꯅꯃꯛ ꯑꯦꯕꯖꯣꯔꯞ ꯇꯧꯈꯤꯗꯨꯅ ꯕꯣꯇꯜ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨꯗ ꯃꯉꯥꯜꯅ ꯌꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯃꯌꯥꯛ ꯆꯝꯊꯔꯛꯀꯗꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯐꯦꯛ ꯅꯝꯕꯔ 19 ꯑꯗꯣꯝꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡꯗ ꯁ꯭ꯇꯥꯔ ꯍꯁ 07 ꯍꯁ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯁꯤ ꯅꯝꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯔꯦꯗꯤꯌꯦꯁꯟ ꯂꯦꯚꯦꯜ ꯑꯗꯨ ꯎꯠꯂꯛꯀꯅꯤ꯫ ꯔꯦꯗꯤꯌꯦꯁꯟ ꯂꯦꯚꯦꯜ ꯑꯗꯨꯅ 1.6 ꯋꯥꯠ ꯄꯔ ꯀꯦꯖꯤꯒꯤ ꯆꯥꯡꯗꯒꯤ ꯍꯟꯊꯔꯕꯗꯤ ꯐꯣꯟ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯍꯦꯜꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯄꯥꯝꯕꯩ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡ ꯑꯁꯤꯒꯤ ꯔꯦꯗꯤꯌꯦꯁꯟ ꯂꯦꯚꯦꯜ ꯈꯪꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯐꯤꯚꯔ ꯈꯔ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯝꯗꯕ ꯌꯥꯏ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫